Mahiroi Bebisna Misigi CBI gi report pende makhatana investigation tawgadabani JAC Laikhidrabi Mahiroi and Bebisna Sanugi Misigi matangda CBI ACB Kolkata na aroi report pikhalakle adubu misi asigi matangda JAC na CBI Kolkata gi report adu pende maramadona CBI na makhatana misi asigi matangda investigation tawgadabani handak tawgadariba investigation asida mamangda yaukhiba mabukchel sengdaba officer amata yauhanba yaroi haina JAC against the murder of Ningthaujam Bebisna Sanu Thangmaiban Thau ground convener and Janiswari ga pangbi singa unawada phongdokre Janiswari na makhatana phongdokhibadadi Bebisna gi khujinda paklamba AB blood group ta chanba mihatpa adu puthokadabani that on circumstance evidence da witness ki value darkar oide maru oribadi material evidence aduni material evidence adudi AB blood group ki mihatpa adu puthokpani haiki mahangna makhatana hai Standard Robert School gi boarding bu Manipur Shops and the Establishment Act 1972 gi makhada register tawba asi chanaba yadaba wafamni Medical second opinion pibada crime scene visit tawraga wakhalna sagatpa report piba yaroi atopo wafam amana Manipur Shops and the Establishment Act ki aranba act ta base tawraga obtainment of society piba yaba punishment ki act adu tawthoklamba si CBI ACB Kolkata gi kari interest no masigi ekta lana salaiba boarding bu achumbo ina putholiba si CBI ACB Kolkata na kari kana ba phangbagi no haina hangni loinana punumak asina maram oiraga CBI ACB Kolkata na Manipur gi praja singbu apangmani haina khanbagi mami chauna tari maram aduna CBI na thu matamda amuk hana misi asigi matangda investigation chathagadabani haiki ngasi JAC na sinduna pakthokiba mifam aduda Manipur kanbe imalup amkil na singbasu saruk yaki hairi atopu paomana Police personnel chahum lomna khurai maikai da lambi thingjinduna ngak senbagi thabak chathakre masing yamlaba miyamna rally chetuna sanaton mihatpa puthou haina laukre RIMS the MBBS manga suba semester tamlamba mahiroi sanaton athokpam laikhidabaga mari leinana semkhiba Justice for Sanaton na miyamga khusamna duna ngasi akanba khongjang changchilakpa yai haibagi pau phangbadagi Imphal East District ki police ki personnel chahum lom sizinaduna khurai maikai da lambi thingjinduna akanba ngak senbagi thabak chathakre Police ki akan bangak senba adubu namkhai duna masing yamlaba ima imbel singna RIMS ki mahiroi sanaton mihat pamioi sing puthou RIMS ki director lauthou haiba kholau lauduna rally chakre miyam gi akan ba iho si sangsilakani haibagi mangjongna pau phangbadagi masing yamlaba police personnel singna ngasi Imphal gi minu thongdagi horaga lambi thattuna miyam chathok chasin tawba yahan khide khurai gi maroi ba leira kaya da su police personnel singna ngak senduna miyam mapan thokpa yahan khide athingba sina maram oiduna khurai lamlong kaithel su kana khide Serak sida Justice for Sanaton bisigi asengba langla langjin puthou RIMS ki director amasung hostel gi warden suspend tawba haiba dabi tawduna ngasi khurai haikru makhong bazar khurai ahongai gi amadi khurai lining tholeirak su ima imbel sing miam thoraktuna Sanaton bisigi asengba langla langjin puthou haiba dabi tawduna wakat mifam chathaki loina na khurai ahongai dagi Jenims Hospital taba lambi thingjinbagi khongjang sangsinki Serak asida ikhang khangudana khurai maike gi masing thingamdraba ima imbel sing horaktuna lamlong bazar da pullaga telepati lambi romda achauba rally ama laktuna CM Banglo tamna satuna memorandum pisina balaki miyamna RIMS ki director ma pham lokthou sanaton mihat ki asengba langla langjin puthou haiba kholauna pumnin ninki police na rally adu minu thong yorokpada thingduna salhankhidre atopu pawmana class 9 dagi 12 phawbagi syllabus hantharoi dori Central Board of Secondary Education CBSE na chaliba academic 2021-2022 gi oinadi class 9 dagi 12 phawbagi syllabus kakthadana ba wareb laukre board asina thadorokiba nouba syllabus asida mamang chahi da lauthokiba chapter sing amadi topic sing adu lakliba session 2021-22 da amuk hanna hapsilakli Official oiba source amagi matungina syllabus hanthan khiba du kumcha 2021 gi parikha khaktagi yengduna paikhatkiba thorangni hairi Mamang sahida CBSE na COVID-19 na satra singda piriba chaitheng adugi saruk 30% hantharna ba wareb lauki panba yabadi hariba hantharaba syllabus asida tamkhiba satra sing adu lakliba May amadi June manung parikha mayok naga dawribani